Porompat Police Station ki manung chanba Soibam Leikai Ayangpalli Road da leiba Diabetes Hospital and Research Center ke Managing Director Moirangthem Dhanabir chahi nifuhumdoi apokpa Moirangthem Tomba shakhangdaba shing na ngarang Nongmei na Kaplambadagi Jnims Hospital da pukhattuna Laikannakhre. Thaudoga sing ngarang numidang pung 6:00 taba adwaida Imphal East District ke Soibam Leikai Ayangpalli Road da leiba Hospital asimakki mamangda thokibani. Mahaki oi thangba pambomda Nongmei maruna panduna sokhi hairi. Police ki pangba pau amagi matung inna Moirangthem Dhanabir na hospital asidake kumlaklaba matung mayumda hannaba thawrang tawringai da shakhangdaba shing aduna mahakpu Nongmei na Kaplambada natana Dhanabir ki license gun amasu mullaga pukhi hairi. Thaudok asigi pau hek fangbaga thaudok thokfam aduda police ki team ama changsinduna verification tawbada mafam adudage Nongmei maru ki tokning ahum phangki hairi.